Meetei Erol Eyek Loinasillol Apunba Lup Meelal Kangleipak Hantak Chahigi Oina PANGTHOKADOURIBA COHSEM AMADI BOSEM LOUBA exam THAGADOURIBA MAHEIROI SINGNA WAKHAL FATHANA YAMNA NUNGAINA AKI TUJUNGBA AMADI NATABA PAMBEI SIJANNADANA exam THANABA YAIFA PAOJEL PIRAKLI Meelal Maikaidagi Thadorpa Cherol Amada Makhatana Hai Lamdam Masida Laiminariba Furup Khudimaknasu Masigumba Yamna Luraba Mahiroi Shingi Maraibak Lekpadoriba exam Asigidamakta exam Hopodakina Loba Faupa Laibak Irang Tokpa Yaba Khatnaba Chainaba Harau Kumai Ban Blocket Taubidanaba Appeal Tawrakli Loinana Meelalna Mamang Chahi Singdagi Yengsinduna Lakibagi Manung Channa Handaksu Jiribam District Yauna Meetei Erol Eyek Numit Singda District Khudimaki Center Singda Meelal gi Thomi Kuntra Marina Koina Chatuna Yengshilagani Hairi Yengsin Khongchat Asida exam Masibu Asoi Angam Yaudana Chumna Pangthoknanaba Ngak Sheliba Manipur Police Amadi CSO Loinana Lamdam Mashigi Miyamna Meelal gi Yengsin Khongchat Asibu Pukning Thogat Pinanaba Appeal Tawrakli